Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru iba ipaw sing tatukon kang hanjay. Ahanu pawda singdanda manaki ningtham loktagi phangba saru polangi DNA test tawbinaba Laistram Kamal Babugi imungna police daksinkhre. Police na lakholakiba saru polang Remski mineral singda purakrabasu postmortem examination tawdri. Kangkupi district ki Kangchu PS tagi awang nungpokta sumna tagi kilometer 3 lom tamak lapna leiba miyamna ningtham lok hairga sukhangnaba inam loki mafam amada lairambadagi police na ngara nungthil pung anirom tarakpada lakholakiba ko ki skull ama yauna nupagi oigani haina thajaba saru sing ngasi thagdo asigi matangda Kangkupi Gumnam Supermena PS na lakhotpa unnatural death UT case amaga mari lenana postmortem examination tawnana ba Remski mineral singda purakre. Adum oinamak saru polangsing asi postmortem examination tawbada tangai fadana pangthokpam thokpa formality sing pangthokpagi district administration ki maikedi hangdabadagi ngasi nungtil fawda postmortem examination pangthokidri thenglabada lakriba ningthawkaba numit fawgi manungda saru polangsing asigi postmortem examination pangthoklaba yai hairi. Police ta phangpa saru polangsing asigi matangda Gamnom Supermena PS na alkhotpa UDK adugi number 1/2026 ni case asi BNC CG section 194 gi makha dalkhot pani saru polangsing asi Remski mineral sangda postmortem examination tawnabagi damak police na purukpaga panthadanga si ayupung taramathoi khara helkpada November 25 2024 gi ayukta masagi mathau pangtoknabagi damak bridge machugi Honda Activa MN01/N7723 thawraga masagi mobile phone number 9862408213 ga loinana lemkhong gi army camp ta changkhibadagi mafam khangdriba Laistram Kamal Babu chahi 50 ga taruk apokpa laikidraba Umadhon Assam gi Kasar district ki Kosaipur Kunganga pokminar binaba machimnaw singi Remski mineral sangda laktuna saru polangsing adu kanagino haibidu chapchana khangdokpada mateng pangnabagi damak DNA test tawinaba police ta taksinkhre hari. Amaromda ngasigi punsi marel asida toina thokanba amadi khangda yadraba article ma pathokchari madudi toina ejaculate tawbuna nupasingi fertility mangam kakhananba yai parum haibadi sperm asi haksang manungda matam sangna tungchinduna lairabadi sperm gi phibamda akaiba poklei haiba wafam ama study amana thengarpaglenana angang poknanaba laing chathringai gi mamangda numit kharani haktina dabana phai hainarambasi khanani ngai orakle sperm haksangda machi lengda lairagadi sperm du social haiba wafam asi thengnaraba research singi matum ina sabok mangam kangkhat hanabagi damakta nupana toina ejaculate tawba chumgani hairi nupana matam sangna haktina dabadi masagi sperm gi DNA da akaiba lakpa amasung oxidative stage laibagi khutam sing ulai amadi makataba study sing pangthokpada sperm sing adu masa sonba amasung mangam sandraba smersing oramba hengnari hairi study asina angang pokhanaba honariba fertility clinic singda arubphim ama maik hanbaga loinana doctor singna sperm marang kaina launabagi damakta nupa singbu guideline singi matungina numit yanimuk sperm thadu khandaba haibidu tawridabani hairi study sigi lead author amasung University of Oxford ta biologist amasung oiriba Dr. Chris Sagvina hai nupagi masada phibam kairaba DNA amasung oxidative oiraba sperm yarambagi khudam thengnaba maram asina biologist ki miyengda aruba amasung maru oiba thong singni haina chena thaji haiba finding sing asi nupa lising yangkhai manga romna saruk yaba human study chamaga taraga manga amasung mioi nataba samakal kuntrada sperm tungduna laibagi maong nainaba study yangkhaiga taruki apunba meta analysis amana puthorpani mioiba amasung atei sa labasingi masada sahi naha ahal haiba leitana sperm asi matam sangna tungsinduna lairwadi pibam sokslai fertility test na tagna IVF ki damakta sperm logadaba numit nini dagi tarini fawgi mamangda nupasingna ejaculate tawridabani haiba World Health Organization WHO na recommend tawi adubu haiba guideline sings asidi masamu phaba sperm singda midyeng thambagi mauta marang kaina sperm sing phangnaba honabani masigumba wafam asing asidi matamga chunartabugumna tawre sagbina hai ejaculate tawdana thambadagi sperm gi quality da akaiba lakpa maramna matam sangna haktinadaba asi phai natraga phatti haibidu clinician amasung papi pungba singna nahongnana khangbinaba aikhoi na recommend tawjabani akuppa marol sing adu proceedings of the Royal Society B na phongdoraki sagbin hairi clinic natragana papi pungba amana yamna maru oiba lawribasi supnagi sperm masing adu khakta oirabadi dinaba lepa haibasi hage sengna phataba thaong amadinate adubu mahoksana
IVF angang ohenaba honabada mai pakpa haibasidi chumnagi sperm masing yamna yawbagi wa ngaksu natana yawriba sperm adugi quality gi makhasu poli toina hakti nadabana angang oiba ngambagi changda karigumba makhagi akaiba amata pukhanba tawde haibagi Oxford ki study amana thengnaba tarbasu ikuidana papi pungba chamriga yankhai humdoida pangthokiba clinical trial amadadi mari ama leramba uki trial aduda IVF ki doctor singna papi pungba kanglup anigi pregnancy rate sing adu changdamdu yengki ahanba kanglup ki nupasingna IVF treatment gi sperm pigadaba numini rongi mamangdagi ejaculate tawba toki anisuba kangbu gi nupasingna WHO gi recommend sing adu ngakna chatuna sperm pidingagi mamangda numit ni dagi tare ni phawba haktinaba lepki numit ni mamangdagi ejaculate tawba lepa kangbu gi miron bagi chang asi chada nifuga taruk oiki atmasung hariba matam asidagi hena sangna lepa kangbu gina sutnatagi chada kuntra taruk kaktama oiki mausagi oibu maongda angang ohenanaba honaba papi pungba singidamaktadi numit ni dagi tare ni tinaba lepada thidokna akaiba leite masi yamna sangna tinadana thamlabadi sperm asi masa sontharatuna yamna leng otpa ngamlaktaba yai yamna toina ejaculate tawrabasu sperm gi masing yamlaktaba natragana ningthina mapung mari pharaktaba yai changbina hai kuina tinaba lepa haibasi matam punamukta afaba thoong ama nati quantity amasung quality ani asigi marakta thong manhanba ama mathau tai haina ekoina papi pungba singda recommend tawjaningi University of Manchester da andrology gi professor oiba Eland Pesin hai IVF kumba angang ohenanaba honabagi thoong sida toina tinahanbana kanhanba yai haiba wapom asi tawkiba chahi kharasida hena mayek senglakli ngasigi maramdi matam khara tena tinaba lepasina sperm gi masa khingba hengathanba iroiduna hena chen chunghanba amasung DNA da akaiba thokpagi chang nemna lehenba asini diagnosis ki study da semen analysis tawriba nupasingna numit nini dagi tare ni phawba tinaba lepagi rule si ngakna chatpasi maru oi maramdi masida result sing adubu laboratory singi marakta amasung international benchmark singa changdamnatuna yengba ngamhali adubu masi IVF ki treatment tasinamak chathaba patamdadi ya maru oide assisted reproductive technology ART gi treatment singdi khwaidagi hena masa khingba fridge amachung ijang kaijang daba sperm sinai ekoina sperm gi masing pangyam yamdrabasu IVF treatment tawba yai amasung intracycloplasmic sperm injection tawba tarabadi henasu masing yamdrabasu yai maramasina ekoina matam amada khanaramba maongda nupa oibasingna masagi sperm nungsindu thambagi mathu tadre haina sumna researcher singna phongdorokli video asibu pawtumada soiki lankiba yabasu ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawba ngamba oijage